ꯍꯧꯖꯤꯛꯁꯦ ꯕꯥꯔꯗꯦ ꯑꯃꯒꯤ ꯆꯠꯀꯦ ꯇꯧꯕꯅꯤ ꯆꯤꯆꯦꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯕꯥꯔꯗꯦ ꯇꯧꯗꯣꯏꯅꯤ ꯉꯁꯤꯁꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯁꯦ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯣꯛꯀꯦ ꯇꯧꯔꯦ ꯃꯐꯝꯗꯣ ꯌꯧꯔꯒ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯑꯁꯤꯒꯅ ꯂꯩꯖꯔꯦ ꯒꯤꯐ ꯑꯁꯤ ꯒꯤꯐꯁꯦ ꯄꯤꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯑꯁꯤꯁꯦ ꯉꯔꯥꯡꯅ ꯄꯦꯀꯤꯡ ꯇꯧꯔꯦ ꯀꯩꯅꯣꯅꯤ ꯑꯁꯤꯗ ꯌꯥꯎꯔꯤꯁꯦ ꯑꯉꯥꯡꯒꯤ ꯗꯥꯟꯁꯤꯡ ꯀꯦꯛꯇꯁꯇꯣ ꯑꯗꯨꯗꯨꯅꯤ ꯑꯗꯣ ꯑꯁꯤꯁꯦ ꯑꯣꯏꯅ ꯄꯤꯔꯒꯦ ꯑꯩ ꯍꯧꯖꯤꯛꯁꯦ ꯏꯅꯝꯃꯅꯣꯏꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗꯣ ꯏꯅꯝꯃꯅꯣꯏꯁꯨ ꯀꯟꯅ ꯀꯦꯔꯤ ꯃꯥ ꯁꯥꯔꯤ ꯑꯣꯏꯅ ꯁꯦꯠꯂꯦ ꯐꯖꯔꯦ ꯂꯤꯞꯁꯇꯤꯛ ꯇꯩꯔꯣ ꯃꯦꯀꯞ ꯇꯧꯔꯤ ꯏꯆꯦꯃꯟ ꯍꯧꯖꯤꯛ ꯆꯤꯆꯦ ꯑꯁꯥꯁꯨ ꯂꯣꯏꯔꯦ ꯂꯣꯏꯁꯟꯕ ꯐꯖꯔꯦ ꯄꯛꯆꯩꯅꯦ ꯆꯤꯆꯦꯗ ꯄꯛꯆꯩꯌꯦꯕ ꯐꯖꯩ ꯐꯖꯩ ꯁꯟꯗꯂ Esa, itu kuno Esa. Esa, itu kuno. ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ ꯔꯦꯗꯤ ꯑꯣꯏꯔꯦ ꯈꯥꯂꯤ ꯆꯠꯀꯗꯕꯇ ꯉꯥꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯒꯥꯔꯤ ꯉꯥꯏꯔꯤꯅꯦꯕ ꯒꯥꯔꯤꯁꯦ ꯂꯥꯛꯇ꯭ꯔꯤ ꯑꯗꯣ ꯃꯇꯝꯁꯤꯁꯨ ꯈꯔ ꯊꯦꯡꯖꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯒꯥꯔꯤ ꯑꯃꯨꯛ ꯂꯥꯡꯅ ꯇꯣꯡꯉꯦ ꯑꯗꯨꯒ ꯏꯆꯥꯅꯨꯄꯥꯁꯨ ꯀꯟꯅ ꯕꯤꯁꯀꯨꯠ ꯆꯥꯔꯤ CPU set. Training screen ni CPU set. I say something. Photographer tu. I have some duty to click. Fire set, fire. Have one cone. Itu no hoy. Kol lagi Roji. Roji kol. Ase deklat re. ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯆꯥꯛ ꯆꯥꯅꯕꯩ ꯇꯧꯔꯤꯅꯤ ꯑꯗꯣ ꯍꯩꯖꯥꯡꯁꯤꯡꯁꯦ ꯑꯗꯨꯝ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯉꯤꯅꯤ ꯀꯔꯤ ꯀꯔꯤ ꯍꯩꯖꯥꯡꯅꯣ ꯍꯥꯏꯅ Manchurian
No, no. Lagi balik, lagi balik. Sam, sam. No. ꯃꯌꯥꯝ ꯀꯣ ꯑꯁꯤꯒ ꯏꯆꯥꯅꯨꯄꯥꯁꯦ ꯀꯟꯅ ꯍꯜꯋꯥꯁꯦ ꯆꯥꯔꯤꯅꯤ ꯑꯗꯣ ꯃꯥꯁꯦ ꯑꯇꯣꯞꯄꯗꯤ ꯀꯩꯁꯨꯝ ꯆꯥꯕ ꯅꯝꯗꯕꯅꯤꯅ ꯃꯣꯔꯣꯛ ꯁꯥꯏ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯜꯋꯥꯁꯦ ꯑꯣꯏꯅ ꯄꯤꯖꯔꯦ ꯃꯣꯔꯣꯛꯁꯨ ꯁꯥꯗꯕ ꯑꯗꯨꯝ ꯈꯔ ꯊꯨꯝꯕꯁꯦ ꯑꯣꯏꯅ ꯑꯗꯨꯝ ꯄꯤꯖꯔꯦ ꯑꯇꯣꯞꯄꯗꯤ ꯃꯣꯔꯣꯛꯁꯦ ꯁꯥꯏꯅ ꯃꯥꯁꯦ ꯀꯌꯥ ꯆꯥꯗꯦꯕ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯒ ꯑꯊꯨꯝꯕꯁꯦ ꯃꯈꯜ ꯑꯍꯨꯝꯒꯤ ꯂꯧꯔꯦ ꯑꯩꯅ ꯑꯇꯩ ꯂꯧꯔꯛꯇꯔꯦ ꯚꯤꯗꯤꯑꯣ ꯇꯧꯔꯤ ꯚꯤꯗꯤꯑꯣ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦꯀꯣ ꯀꯦꯛꯁꯦ ꯑꯅꯤꯁꯨꯕ ꯀꯛꯄꯅꯦꯕ ꯑꯗꯣ ꯑꯍꯥꯟꯕꯗꯁꯨ ꯀꯛꯈꯔꯦ ꯑꯗꯨꯒ ꯑꯁꯤꯅ ꯑꯅꯤꯁꯨꯕꯅꯤ ꯃꯣꯏ ꯍꯣꯇꯦꯜꯗꯒꯤ ꯄꯤꯔꯛꯄ ꯀꯦꯛꯅꯦꯕ ꯑꯁꯤꯁꯦ ꯑꯗꯣ ꯑꯁꯤꯃꯨꯛ ꯑꯃꯨꯛ ꯀꯛꯑꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯕ ꯈꯣꯠꯄ ꯂꯣꯏꯔꯦ ꯑꯗꯣ ꯌꯨꯝ ꯍꯜꯂꯒꯦ ꯇꯧꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯃꯄꯥꯟ ꯊꯣꯛꯂꯛꯅ ꯉꯥꯏꯍꯥꯛ ꯐꯣꯇꯣ ꯑꯃꯨꯛ ꯀꯥꯞꯄꯤꯟꯅꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯝ ꯍꯟꯅꯕꯁꯨ ꯇꯧꯔꯅꯤ ꯑꯗꯨꯒ ꯃꯤꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯒꯤ ꯃꯇꯨꯡꯗ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯥꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ